Ibobina ngasi power substation ani SDO office ama sangakre. Power substation Indian Institute of Information Technology sanana basu ure uyung tamkre. Central government na anok crop insurance policy ama laukthokna basem sare haina MOS Union Minister of Agriculture and Farmer Welfare Mohan Bhai Kundarayana phongdokre. Amadi Chakwa Tharangi Thabak Amadi Sana Khotnabada Rajniti Tawbana Afaba Purakloi Haina Hangang Kendragi MLA N Birena phongdokre. Pau Sandonong Pizari Chief Minister Okram Ibobina ngasi Sekmai Amadi Saitu Gamfazolda 33/11 kV substation ani Amadi SDO office ama sangakre Mayangkhang Ningthaupham 33/11 kV substation ama Indian Institute of Information Technology sananaba ure uyung tamkre Hiram the report ama Ngasi Manipur State Power Company Limited MSPCL na sinduna Sekmai da pangthokiba power substation sangabagi thorumatuda Deputy Chief Minister Gaikagam IFCD Minister Ngamthang Hauki Rural Development and Panchayati Raj Minister Francis Ngajokpa Sekmai gi MLA Devendra MSPCL gi Managing Director N Sarad Yauna official kyana sirga ki Chief Minister na Saitu Gamphazol da 33/11 kV substation amadi SDO Saitu Gamphazol gi office complex su sanga ki Thormaduda Deputy Chief Minister Gaikangam IFCD Minister Ngamthang Hauki Rural Development and Panchayati Raj Minister Francis Ngajokpa Sekmai gi MLA Devendra amadi MLA Alexander Pau Yauna MSPCL gi official singsu sirga ki Sangabagi Thormaduda Chief Minister Okram Ibobina Haikibada Manipur Sarkar na maigi pibam phagat hanaba yamna kanna honabadagi hana leiramba pibam dagi hainingai leitana fagale Gangpokpi gi oina 132/33 kV power substation amasu athuba matamda loiragani Subdivision asida Treasury Office amasu leiragani miyam gi darkar oibasing line phanganaba civil administration gi thabaksu pangthok pangamnanaba sarkar asina lokhatpa yaba thabaksing lokali singda leiba khul singa faunari balambi sing mapung phana simjilagani sarkar Sina Paikat Patabak Torum Singda Ayat Apan Pibigi Mahuta Mating Pangbiduna Manipur Chakot Maikai the Punna Samin and Bahonamina Si Sakot Torangi Tabak Paikat Pada percentage Lobagi Chanabi Si Tadopio Haiki State Sigi limited resource Haibatari Mau Dagina Maram Bhauba Maram Dagina Senapati headquarter Bhausi Siam Nanaba nearly 10 crore Zangani state keep funding the Government of India Tada Bidram Nina Koina Siam de Adam Nina Quigi Prazazing Setni Lambinina, Siamo, Horona, Hyriado Hogani, Hydra, Labor Colas Hava, me Pusanmada Hore, Karamba organization no come there. 10% Lobuni, Taide, no 5% Peter the Tabaksuba Hobi are way. Seeing over Sikar, Sikamita Unia Quakermina Tabaksugani City. A Tay projected 10% Lobuni, no idea. 5% Peter the Taba Hobi are way higher. The city Kamaita only city. Adunamasi Punamaxi in example Amakak in a set of Wayani, Mayam Punamana Mating Pangvio, City Kadai de no in a disturb to Bigano, Sidai Koi Praja, Punamakti, Lifeline ni, Hayang Nong Sugadino, Hayang Ban Blocket of the Harkani, Lambi Shembidriana. Aduna masi disturb tawbiganu Wangang kibasing na phongdok na kibada Chief Minister Okram Ibobina luchingba sarkar asina miyam gi khalaga chakot thorangi thabakya paikhali singtam gi khenaba thamdana paikhaliba thabak asida miyoi kharana rajniti gi khudong chaba lauduna maral pisinaba honaba khayasu yauri chakot thorangi thabak paikhatpadadi rajniti amadi kangluki oiba wakhal thadoktuna amatta oina punsinduna honaminasi isa gi hak hakta khanduna yumlon naba state amata da thoktaba ban amadi blockade tawduna miyam da khudong chadaba thogonganu haiba wafam sing phongdokna ki MSPCL gi Managing Director N Saradna Chief Minister gi pautak matugina company asina power substation kya athuba matam da sangaduna maigi phibam phagat hanba ngamle awang nongpok lamdamda ani suba oina thawal da saba hounaba gi thabak paikhaliba KV 400 ki power substation asi mapung phana loirabadi Manipur gi darkar oiba maidagi hena tungsinduna thamba ngamlagani haiki Amaromda Mayangkhang Ningthaupham dasu 33/11 kV substation ama Indian Institute of Information Technology Office sananaba Chief Minister na ure uyung tamkre
Thauram asida wa ngangladuna Chief Minister Okram Ibobina state asigi masing yamlaba JAC singna toina kauba ban blockade general strike na government na lokhatliba chawkhat thaurangi thabak singda apanba thokhalli problem khudingmak wari sanaduna athuba matamda loisinna hotnaminasi tungda JAC semba lepnanaba appeal tawki Mayang khangda sagadoriba Indian Institute of Information Technology asina state asigi maru aina Senapati district ki naha singda khudong jaba kaya fanglagani Institute asi mapung fananaba miyamna cooperation pibiyu haiki Deputy Chief Minister Gai Khangamna tangdu leitaba leitaba mafam amatada chawkhatpa purakloi tangdu leitaba unity amasung nungsinabat leirabadi chawkhatkani Chief Minister na thawa yauna hotnabadagi Institute asi mayang khangda lingadoribani masi purakna hotna kiba aranba thabak natte haiki Center government na anok crop insurance policy ama lauthoknaba sem sare haina MOS Union Minister of Agriculture and Farmer Welfare Mohan Bhai Kundaria na phongdokre wafamasi ICRNEH Region Manipur Center linkhatkibagi nipumathoi suba mapokumon thoramda phongdokibani Farmers Fair amaga loinana pangthokiba thoramadda KVK Center singna puthokpa longmi singi pothok utpaga loinana Minister na Farmers singda Soil Health Card amadi ningthamaru marang sing yenthoki Central Agricultural University ki VC Professor M Premjit amadi Agriculture Director Louis Ngasainau su thormapu singwena saruyaki Louis Ngasainau na Manipurda Hawai amadi hangamaru gi pothok konaba ngamdana leiriba asidagi kokhanaba Agriculture Department na thabak paikhali haiki VC M Premjit na kumgi lawrok loiraba matungda hangduna leiriba lobuk sing ningthamaru marang thaba ngamlabadi chaba konaba lamdam ama oigani Madugidamak integrated farming mathautai integrated farming mai pakhan ge hairbadi ising phanghanaba thorang baikhatpada government na mai onsin haningi haiki Mohan Bhai Kundaria na India gi lawmi singda kana hannabagi damak prime minister gi midyeng makhada anauba crop insurance ama lauthoknaba sem sabaloire lakliba tang 13 amasung 13 ta agriculture minister sing yawba mifama ma pangthoklaba matungda policy asi lauthoklagani masina India gi lawmi singna thengnariba awaba sing kokhanbada mateng oiragani Manipur की ओइना सु लौमी सिंगदा पांगबया बमतेंग पांगनबा सेंट्रल गवर्नमेंट की फिरेब ले हाइकी इसलिए प्रधानमंत्री ने पूरा भारत में 14 करोड़ किसानों को 2 साल में सबको कैसे सॉइल हेल्थ कार्ड मिल जाए ऐसा प्रयत्न शुरू किया है हर एक सरकार ने हमारा ICR डिपार्टमेंट हो कि गवर्नमेंट का कृषि डिपार्टमेंट हो सब इसके लिए बहुत प्रयत्न भी कर रहा है इसके माध्यम से किसानों को कैसे बेनिफिट मिले प्रोडक्शन कॉस्ट कैसे कम होगा और प्रोडक्शन कैसे बढ़ सकता है इसके आधार पर काम करने के लिए आप सब प्रयत्न कर रहे हैं खास करके किसानों के अनिवार्य पानी प्रधानमंत्री सिंचाई योजना के माध्यम से किसानों के खेत तक कैसे पानी पहुंच सकते हैं इसलिए काम करने के लिए नरेंद्र भाई ने प्रयत्न शुरू किया है Chawkhat Tharangi Thabak amadi sana khonabada rajniti tawbana afaba purakloi haina haingang kendra gi MLA N Birena phongdokre ngasi ibudau marjing polo team haingang pana hodokpa amadi practice ground hangdokpa gi thoramda MLA na wafamasi phongdokhibani ibudau marjing community hall da pangthokpa thoramadu da deputy speaker MK Preso Simre MLA TN Haukip MLA KHS Biren MLA K Ranjit amadi MLA N Lokena Singbami kya saruyaki Deputy Speaker Preso Simrena phongdokhibada polo mafam asidagi hawdoki hairabasu polo team leiramdaba si angakpa poi adubu hawjik team masi leirabanina miyamna mateng pangduna henna phaba team oinaba amadi poni yokhatnaba hotna si haiki MLA Birena makhatana phongdokhibada ibudau marjingi jagada foot chamakun wangba sagol kangjaiga mari leinaba murti ama khinnanaba lupa crore 12 changna project paikhatlibani masida kanagumba singna athingba piduna semgat sagatpada Thintahanba asi tawpham thokte Manipur gidama khallaga thabak hena yangsinnaba hotnaba mathautai haiki Hana sema mo lambi sida ngasagi stage su so udu porpada yaroi haidana lambi gidam bakok sena tawbu se ka chet ajandana masagi barnai gi NGO senda hangang singda udhabang da udei kana kana thake radana NGO tawriba huji arak thingiba kambu se hangang singda upambi ma thabaji ma yam thengna bi braiba No development sports politics pushing bum se ba si biren yum sagada mate honorable chief minister ki mayum sagada mate se sadu se
Sida sadori si Prithvi mi am la ko matam de yeng na ba oh mam Apollo da sri hokni ne krai ta ne hanga ke margin ne matam la ta na khoram lai pai ta na mayam puna ma ki changham oi ga da ba yeng bam oi ga da ba se project si mi ga da pu gi ga do re ai khoi da tau bi o na ko chen ga da ba koi chong ga da ba hanga ki prajana NGO to ba khara na injan na ka thing mi je kari glo se dai why kari gi no ba se da nga ba da tu ni le se ke no se dai na mi Ningthorol kayagi haktaktagi lereklaba ibudhok thangjingi mingkhairolbu thangting haina onthoktuna Churachandpur district ki manungsanna anauba subdivision ama thangting haina Manipur government na gazette ta phonggiba yaningtaba phongdoktuna January 13 amadi January 13 anigi lonaba ahing nongyai Bisnupur district ta matam kaktana general strike tatharagani haina ibudhok thangjing phamnaiba chairap loisangi prakhamba naha philem mangilana phongdokre ngasi ibudhok thangjing laikolda moirang ningthau yauna tongan ba lupsinga punna phaminaraba matungda warebasi lokhibani banna sida district asigi yumthong khudingmaki miyoi amamam thoraktuna mapung fahanbaga loinana ibudhok thangjingbu miyam punna kanminasi haiki ngasi bawda government gi side tagi aikhoda kariguma response amata phangde asiguma banna sida aikhoina kariguma makhalam tagi akaya toy phata hogi kaimda thok tarama yamna kana sinjagani aduga aikhoina tanjreba sei udau thangjingi mingda tanjabani masi singmi singi tribal singi against the khona tan banate aduga lohong khongdong ba dharma karma ga mari leinaba sing ana ayek sing ambulance service sing masina aikoi konseloi masigi damakta di aikhoina komthokani Saiton Salan Konzil dagi Achom Ratan Misigi matang da sem kiba JSina lakiba tang tara manga dagi matam kaktana Bisnupur district ban chathagani tawramba adu handokre JSigi mihut singna ngasi kumbi kendragi MLA SB ra amadi SB Themthing ngasang baga punna phaminaraba matungda numit humnigi manungda misi asida chenaba miyoi sing puthokani haiba thajaba pibadagi khongjang ngasi matam kharagi oina komthokpani hairi Rims ki handak staff nurse lobagi wathok loijingai jarak asida institute asigi ahangba pham khara launanaba haidorakpada aranba kaya yaure haina emsu na phongdorakli emsu headquarter da pangthokpa paugi mifam amada union gi secretary Manjit Charang themna mamang sehigi June 3 da thokiba Rims ki junior technical refrigerator plumber dark room assistant technician electrician blood bank organizer amasung audio visual technician amamam launanaba advertise tawki November manga amadi tarukta interview tawraba matung November kun manga da fall out thoki interview adu aranba pambai kaya season aduna mawong maril tadana pangthoki bani haina emsuna December ahumda miyam khangnaba media gi thongda khanganki oiriba fiba masida Rims authority na January kun manga fawgi manungda sengdoktaba tarabadi Medical Council of India amadi Ministry of Health ta che thaduna khanganbaga loinana khongjang kaya changsingani hairi Municipal Council Tara Nipan Amasung Nagar Panchayat Nipan gi General Election ga mari leinana Schedule Caste Schedule Tribe Amasung Nupi gi Reservation gi draw January 18 gi ayupung 13 taba matamda GM Hall Imphal da pangthoklagani hairi Municipal Area Amasung Nagar Panchayat ki manung sanba Kendra Singhi MLA Political Party gi lusingba sing mari leinaba DC Singh Amasung Saruk yaningba miyoi khudingmakna draw asida yaubinaba mahut ki under secretary L Git Chandragi Cherolamana khangalakli Naurem thong khulem lekai degi khulem jiten koba miyoi ama bel pi khibada Chief Judicial Magistrate Imphal West ki lanai interest amata leite ain gi matungina vel da thokibani handak media da CCM Imphal West pu lana uhanna hotnariba si tawbiganu haina Manipur sarkar gi APP Ajit Kumar mutumna phongdokre ngasi sairap kota pangthokpa pamisanga unaba amada mahakna makha taraduna khulem jitena bel da thokhribasi miyoi amana custody da leiba numit chamba marifu surabadi statutory bail pigadabani haiba high court ki order amasulei loinana court ki makhuta khulem jiten gi charge situ yauraktabana bail pikibani mahak bail pikre haiduna maral kokadaba leite charge sit laklaba matungda mahaki mathakta ain gi oiba thabak sing chathakigani ain haibasi pumnamaki mathakta leibani Thaudok asida CGM lanai interest leiduna order takibanate court bu lana uhanba yaba thabak tawbiganu haiki Jamin da ma bail da satkibasi ain gi matungina satchakibani Chief Judicial Magistrate Imphal West na magi achkanba interest utna tawba nate praja singna lana court pu lamjing biba si ai gi kitang wakal kantharaga tawhanningi yajaningde
Aranba Wayel Bichar Amadi Senza Tumzana Lamdamasi Tangdu Laitana Lebangam Dabani Haina Bharat Sarkar gi Ministry of Home Affairs ki Internal Security Advisor Dr. Manoranjan Kumana Fongdokre Ngasi Manipur Press Club ta pangthokpa People's Action for National Democratic Movement Pandam gi Taruk Suba Mapo Kumon Tharamda Mahangna Wafamasi Fongdokibani Tharamadada Pandam gi President Y Dilip Kumar Manipur Human Rights Commission gi Hana member Oiramba R.K. Rajendra UCM gi consultative member H. Ibotombi Kumana Singh Bamiyoy Kaya su Sarbyaki Dr. Manoranjan Kumana Makatana Fongdokibada Furup Kayana Kundariba Manipurda Santi Oina Laina Bukhatnabada Ikoi Masel gi Marakta Pukchel Sengba Hanthani Yengbagi Wakalon Thadokpa Amadi Achau Pisak Khaiduna YL Bichar Sathaba Lepa Mathautai Haiki Pandam gi President Y. Dilip Kumar na Fongdokibada Loop asi semlakpadagi Manipurda maru oiba isu kayada thengnaduna lakli maigi phibam phaganabu hotnabada loop asina thaudang lauki mapung phaba system ama laktriba phawba loop asina akanba thaudang yakigani haiki territorial integrity sina hanba ganda banda kanada thamjaraga priority de thamjaraga aduga makha tabada ekogi multi ethnic community mayam na khundaba lamdam ama oibanina ekoi masel se nusi janana sana janana yamna jen khojen dinana laminaba habisimasu yamna maru oiba kana moina banda moina thamjaraga changchan jabani Pamdaba Thodok Thoktanaba Jackson Tharang Lokhatpo Aina Ngasi Nungtil Pungmari Rom Tabada CDO Bazar Unit ki OC Pauna Lusingba Police Kamgu Amana Major Khulgi Akoibada Thibumagi Thabak Chathakre Mafam aduda laiba dukan sing staff level amadi pot laiba lakpa sing yauna miyoi kaya pareng lefanduna amamamta oina verification chathaki masagi saktak se yaudaba nan Manipuri sing yauna punna miyoi nifu makhatana wahang pahong tongnabidamak city police station gi timama laktuna lokhatki Railway line sembada sokpa lamgi wat hauba compensation pitho haiba dabida KSO Jiribam amasung Tamilong District Manipur na haukiba hingnongyai dagi hauna January 13 ki hingnongyai fauba railway gi thabak thauram sing thingbagi thabak haukre KSO gi volunteers sing na National Highway da lakpa railway ga mari leinaba gari sing thingki masina maram oiraga railway gi thabak thauram sing da apanba oire hairi Ministry of Information and Broadcasting instruction matungina India gi oina ahum suba phase da digital addressable systems na hanbada Manipur su yaubadagi ISTV su December 13 dagi analog signal mutkibadagi customer singna set-top box panbagi masing nongmagi hengalakli masing yamlaba service provider singna subscriber singi set-top box lawnabagi damak ISTV gi office da ngasi thomjinnarakpada management da chauna khudongcha taba thokre miyam gi ningba thungnanaba awatpa set-top box khudingmak pinanaba management na akanba thabak lokhatli Tha asigi tang mari da magnitude 6.9 yauna yuhar hakiba aduda Kangla Tongbi area da yum cham humudra mapan amangata thokre amangata thoklaba yum sing adu ISTV news ki timamana thizin kibada yum tara mapan ro mi leina ba yaroi da mawongda amangata thokiba thengnaki amangata thoklaba yum sing adu ayambana Kangla Tongbi gi mandir area dagini awana taraba sing asigi matangda Renu Gurung Kaubi mandir area dagi villager amana sarkar na thuba matamda miyeng sangduna yum sahaningi haiki yum teaga laifam leitana high school mamangda dile yum se khara phajana moina sembiraga habdi adu laiba phoba yabo erdi khoi yam harawa oijegani na khalle Akayatoi nangkraba yum tarama pan gi miyoi humbudra manga Kangla Tongbi High School da relief camp hangduna sangja phamlauduna leidi relief camp aduda Manipur gi governor chief minister local MLA KH Devendra amadi DC na chingba laktuna yengsillambaga loinana compensation pigani haibagi thajaba piramle atuba matamda thabak oina onthok haningi haina Kangla Tongbi gram panchayat ke pradhan Shiv Kumar Basne na phongdorakli high school ki compound asida dum hangjai asida usik lairi ba pull up 75 members na 19 houses semai asida dum relief camp da lai aduga khoi ge marak sida relief camp da governor chief minister khoi sarkar MLA DC masamak SDO SDC ayam malak pikri fully damage na tab khara khara kai ki su am thona mak sarkar se na ka teng bibira kani abaga achet pa thaja ba mal lai
Worker Union Manipurna handaki yuhar habada awaba taraba miyoi singda hayeng pauna kaithel amadi thangal kaithel da cha yolaga phanglakwa senpham amasung sinmi singi nongmagi khutsuman tangkhai gi mateng piragani haina Union asigi President kaithen lakwa London maitai na paumi singda phongdokre ngasi Manipur Press Club ta pangthokwa paumi singga unabadam hakna makha taraduna Union gi thongmi yangkhai na cha yombagi thabak chathagani miyamna cha gi mamal tamak pibiraga lupta mateng pangbiu ahen ba sel gi mateng panglakwa amata lauroi Union gi thagi khutsuman phangba simi chama kontra rom gi su nongmagi khutsuman gi tangkhai mateng pangba asida yaugani loinana Jenims ka khusam naraga EPB gi thabak su pangthokani mayamdagi khonggalakpa senpham sing Chief Minister gi relief fund da hapchillaga awaba taraba singda mateng pangani haiki pangjagani masida nabja tangan bazar da dipiriba kan pambiba patuan tuan ken sinasu ayam su macam mateng pangbiu aikoina lak jagadori si donation tasengli donation natte Manipur da tuan ba lepak isu ang tuan ko watok lepak ko watok kaya singda donation si am toini tong na mayam si donation gi sekeng mayam su phangnan lai rabani Earthquake Relief Committee of Manipur Lions na handakta yuhar habagi thaudokta epicenter oikiba nonne maikaida awaba mayok nariba singda anisuba phase ki oina mateng pikre Kabui Khulen Part 1 amadi nonne area da laiba relief camp da kambal chamri yangkhai chengbek yangkhai amadi atai potlam yauna lupa lak anirong ki potlam sing mateng pangki loinana Chief Minister Relief Fund da su haukiba January tareta awaba taraba miyam gi namak lupa lak ahum committee asina tengbang piki hairi Yuhar habagi thaudokta awana taraba singi namak tengbang naba Kanglaipak Students Association na lakliba January tara mari dagi donation drive tatharagani hairi Miyamna chana thaknaba hidak langthak phirol amadi sel gi mateng KSA gi office da lakpi duna mateng pangminaba khangalakli Handakta yuhar habagi thaudokta asokapan nanglaba singda mateng pangnaba haiduna rims ta hangdokiba voluntary health relief committee helpline emergency cell for earthquake victims of Manipur gi thabak thoram ngasi loisille haina committee gi president Subhash Chandra na phongdokre ngasi rims campus ta pangthokiba paumi singa unaba amadam hakna makha taraduna handaki laibak thiba thodok aduda rims da miyoi humpurom layang balaki makhoi gi manungda miyoi kunda admission tawduna leiri tha asida punna lupa lak ama lising kontra taret lom sizina duna mateng piki haiba mateng asi SBI babina amadi atai miyoi kyana panglakpa mateng sing haiki makha tana kanagumba singna mateng piningba leirabadi anaba miyoi singda hakthengna na pibiu haiki Yuhar habagi thaudokta awaba nanglaba none part 1 da laiba khunja singgi damak ngasi Sri Satya Sai Seva Organization da makhata na mateng pikre Longmai part 1 da hangliba relief camp asida organization asigi disaster management and medical cell na lem na layang bagaloina na relief ki polam sing mateng piki polam sing adudi syntax liter chamnga chanba ama mineral water bottle satret cheng mompak amadi atai polam sing organization asigi state president lusingduna Kulgi authority ta khusinaki ngasi pangthokiba medical camp aduda nupa nupi punna miyoi kontra rom layang bagaloina na hidak langthak sing lemna piki Rims ki staff nurse ta matara taruk lawbagi wathokta inquiry report na thizillaga miyamda achumba warol ama khanghalakani haikraga narol da miyam khanghandana loisin kiba Maoist Communist Party Manipur na taraine lawdi hairi Lup asigi Secretary Publicity and Propaganda Nonglen Maitai ki Cherol amana wathok asigi matangda inquiry report amana thigatlaga achumba du miyamda khanghalakani hairakpadagi lupna achumba wayel ngaiki laibak thibadi rimsna pause phong daba numit amada electronic media anida Cherol ama thoklaga inquiry committee gi wafam lotsin ki mathangi numita nanghoraroi matagum result lauthoki thawong asi rims ki ka henba miyambu karisu leitana khanbagi thawong ni hairi Amaromda Jenimski Medical Superintendent na pikiba sengdok warol adu Manipur miyambu apangba sinabu khanabani haina lufna lawi ana layang sanga sida ana bakaya yamna layang khrabage haibadu thoina maru oide maru oiba wafam di lakliba anaba mayam adugi manungda kaya yamna loisang asigi thawongda apenba pokhibage haibaduni Jenimski director na lebak miyamgi kholau ikai khumna hobana achumba khongthang oigani Nimit mangani chupna Jenimski thabak thawong singda ahongba lakpra haibadu yengkhigani hairi Miyoi kharana handakta paumi singda furakiba thodokka mari lenana asokapan nangduna Jenims ta layeng liba Sangai Express ke paumi Jitenda Manipur Pradesh Congress Committee gi General Secretary RK Rani Sanana haktheng nana chatuna selgi tengbang pikre
Makhatana Asokpa Poknapamgi Paumi RK Buluras Kisu Manipur Press Club Tatuna Selgi Tengbang Piki Mating Pibagi Thoramaduda Amjugi President W. Samjai Susarukyaki RK Rani Sanana Fongdokibada Ahing Nungthil Kaidana Mathau Tauriba Paumi Singda Asigumba Kudong Sadaba Nanghanba Si Laibak Thibani Soklaba Singh Isorna Thaujanduna Atumatamda Fagatuna Mathau Tauba Ngamba Oirasanu Haiki Amaromda All Jiribam Working Journalist Union na Paumi Purokpagi Matangda Yaningdaba Fongdorakli Paumi Singh Fubada Chenaba Miyoi Singh Atumatamda Phaduna Matik Chaba Chairak Pigadabani Hairi Swami Vivekanandgi Mapo Common Numit National Youth Day ga Mari Lainana Chahi ama chupna pangthokadaba thauramgi manungsanna BJYM Manipur na sinduna ngasi rimsta blood donation camp ama pangthokre BJYM Manipur gi President Oina Malesna lusingduna executive member sing yauna lemna EPK camp ka Mari Lainana Oina Malesna fongdokhibada haujiki matamda naharol singi thaudang yamna chawi morcha asida naha sing changbirakduna Manipur gi chawkhat thaurangda saruk yaminasi haiki Yamda when visioning about from the Tungi Mironi the Mukta Koi youth team se koi lady koi youth kitam Tungi the Mukta Miang the Mukta Katokani Havigi koi Wakalon Tamjaraga koi ESC Pijabani Alna Bijam da Yawbining ba Leragadi koi Tamsana Lakana Yaminaraga Papa Samazama Tinjang Kajing daba Samazama Seminabata development da Punamakta koi Dominus Habo Pomsi Media Tamjaraga Imphal East District Police Commando Team Amana Hokiba January 13 da Patsoi area dagi KCP Military Joint Committee gi active member ani fare hairi Farabasing adudi Kumanthem Rajen Kumar Sahi Nifuhumdoi Apokpa Leikidraba KH Iboton Singha Awang Khunok Lamkhai Amadi Konthaujam Kuber Singha Sahi Nifunithoi Apokpa Ke Mera Ukhong Sang Mamang Lekai dagi Haujikna Haurang Sabal Lamsang da Laibani hairi Ahal loiraba singbu nungsi chanana loina si haiba wakhalonda isai nongmai gi loop ama oiriba sargamna sinduna tha sigi tang tara tarukta Manipur Film Development Society gi auditorium da pangthokadoriba isai nongmai gi thauram gi full rehearsal ngasi pangthokre thauram asida Manipur gi masak naiba saisakpa singda natana paumi yauna tongan tongan ba sinpham da leiba miyoi singchu isai gi performance pi gadori sargamna paikhalamiba pandam asigi matangda organizing committee gi convener na wafum kaya phongdorakli Tha sigi mapanda soibam lekai dagi police na fare hairiba yengkokpam ranjan sahi nifutaruk apokpa bokul top mayai lekai amasung Khetrimayum Romesh sahi kuntramapan apokpa bihari kongpal naurabam lekai hairiba miyoi ani asiga KCP ga karigumba hiramamata da mari leinade haina loop asigi Information and Publicity Secretary in charge S Mangalgi Tirolamana Singdorakli Manipur Sarkar ki Youth Affairs and Sports Department na Wusu coach launanaba advertisement thokiba matamda sayatnaba lairiba si mari leinaba authority na milyang sangbiyu haina pharmacy ki candidate oiriba Dr. O Sanaya na fongdokre Wusu ki coach M Ronel yauna ngasi Manipur Press Club ta pangthokpa pangmisunga unaba amada Dr. O Sanaya na makhatara duna atai state singdadi Wusu coach lauba matamda taulu haibasi yaude adubu Manipur Sarkar ki Sports Department na Wusu coach taulu gi pham laugani haibasi karamna semlibano thawong asi yaningde mari leinaba singna sengdokpham thoi haiki Pari imom kannalup ngaikhong khulen amasung ngaikhong siphai na phagalakwa yungau amasung lagaw marusing miya mamangda mai thaduna manghankre ngaikhong khulen amasung ngaikhong siphai da drive chathabada yungau liter cham kontra lagaw maru amadi layum sing phagatkibani Makhatana Khunai gi mayokta leiba thabak thauram sing asi thingnanaba akanba thabak lokhatkani hairi Haujik sanabagi pau boyai ningthaujamdagi lokisi Ngasigi sanabagi pauda luang sangbam cricket Sahi asigi ani super plate cricket tournament ki final da PTRC Pasoi Part 4 amadi thau thangmaibanga sanaragani Manipur da cricket masana hena chawkhatnaba amadi afaba cricket sanaruising puthoknabagi pandamda Manipur Cricket Association sinduna luang sangbamgi luang pokpa cricket stadium da team tarahumdoina group ani thokna khairoktuna chathariba second plate cricket tournament ki ngasi sanakiba ani suba semi final match da PTRC Patsoi Part 4 na Oscar Pauna Bazar bu run Yankai Humdoida Mighty Bapiduna
फाइनल संखिबनी PTRC पाचोइना टॉस ngamduna ahanba innings ki batting tawda over 35 da wicket nipal turaga run chamaga supna manga lokhi masigi pakhumda Oscar Paungna Bazarna over kulga ball marida wicket loina turaga run yankai humdoi khak loduna match asi maithi khibani ngasi sanakiba match asida PTRC Pachoi Part 4 gi sanaroi Dipuna wicket mari loduna man of the match takhre Saturday tournament asigi aroiba match tha asigi tang tara tokta sanaragani Langthabal cricket Manipur Veteran Cricket Association sinduna Langthabal Public Ground team tarena group ani thokna khaidokuna ngasi dagi mari suba 2020 Manipur Veteran Cricket Tournament haukhre Haudopagi thoramda Manipur Cricket Association gi Vice President CI Sauba amadi Association asigi President N Indrajit na thorom mapusing oikhi Tournament asigi ngasi ahoba nimit ki sanakiba match ta Model Club Team A Singa Makhana IWBCC Impal West pu run mangada maithi bapikhi Model Club Team A Singa Makhana toss ngamduna ahanba innings ki batting tawda over tara nipal ga ball marida wicket loina turaga run marifumapal lokhi masigi pakhumda IWBCC Impal West na over tara mapal ga ball marida wicket loina turaga run marifu mari khak loduna match asi maithi khibani ngasi sanakiba match asida Model Club Team A Chinga Makhagi Sanaroi Samuna wicket ahum amadi ball tara nipal da run tara tare loduna man of the match takhre hayeng DSU kwa kaithen amadi Napsa Kha Imphal ga sanagani Gold Cup Hockey Manipur dagi international gi thaka masak naiba hockey sanaroi sing puthongna gi pandam da sathariba ahum suba Herojit Waribam under 14 Gold Cup Hockey Tournament ki ngasi sanakiba ahanba match ta CEO Singjamai Wangma Khetri Leikaina Thai Thangmai Banbu Panjil Nipal Sinoda Maithiba Pikhi CEO Singjamai gi Mai Papagi Panjil Singadu Ai Rohitna match ki Taruk Suba Taratruk Suba Amadi Kuntra Tret Suba Minita Panjil Ahum S Salambana match ki Tarahumdai Suba Kuntaruk Suba Amadi Kuntra Suba Minita Panjil Ahum Sankhi Atoba Panjil Aniduna KSH Jabal Rasna match ki Kuntra Mathoi Suba Amadi Kuntra Manga Suba Minita Sankhi bani match asida CEO Singjamai Wangma Khetri Leikaina penalty corner taruk phangboda goal amakhak sankhi ani suba match ki sanagadaba BDSA Bisnupur lagdabadagi height Singjamai Khetri Leikaina walk over laukhre hayeng ahanba match ta Farm Ya School amadi height Singjamai Wangma Khetri Leikaiga sanagani ani suba match ta CEO Singjamai amadi SYUC Usekolga sanagani Tabungkhok Football TIS Birachandra Singh Football Academy Tabungkhok na Sinduna Academy asigi Sports Complex ta team Nipal na group ani thongna khaidokuna tha asigi tang tara dagi sathariba State 11 second under 10 TIS Birachandra Singh Football Academy Tournament ki ngasi sanakiba ahanba match ta Pamyal Patsoi amadi MSC Malom goal ani ni sanaduna draw satkre Pamyal Patsoi ki goal ani edu Ice Rohit amadi and Rohitna match ki kulumdoi suba amadi ahanba half ki half a minute amada sankhibani MSC Malongi goal ani eduna K Alex amadi K Monex na match ki kunmanga suba amadi kuntra truk suba minute sankhi match asida MSC Malongi sanaroi K Alex amadi and Vidya Chandra da central referee na yellow card piduna makhata na foul tawduna ba warning tawki ani suba match ki sanakibada Yumbu Tabaspa Team A Tabungkhok na Lions Club pu goal ani sinoda maithiba pikhre Tabaspa Tabungkhok ki mai pakpogi goal ani du L Dhake Sorna match ki kunmari suba amadi kuntramapal suba minute sankhi sathariba tournament asigi ahum suba match ki sanakibada TFA Thinungaina MTSU Malombu goal ahum amada maithiba pikhi TFA Thinungai gi mai pakpogi goal ahum adu S Morambana match ki kumapal suba amadi kuntra truk suba minita goal ani amadi K Recharge na match ki tare suba minita goal ama sankhi MTSU Malongi amata ngarba goal adu Johnson na match ki Nepal suba minita sankhi bani Amaranda complex asida team taramangana group mari thokna khairokuna chathariba State 11 7 under 13 tournament ki ngasi sanakhiba match ta Nongpok Football Academy na
हुफा हैंगांगबु गोल अनि सिनोदा माइथिबा पिख्रे नोंपोक फुटबॉल एकेडमी की माई पापगी गोल अनि दु एन हिटलर अमदी ए जेनसना मैच की तरे सुबह अमदी कुनमरी सुबह मिनिटा चनखी मखाताबा पाउदा योगा फिजिक फेडरेशन ऑफ इंडिया न सिंधुना लाक्लिबा मार्च की तांग मंगा अमदी तरुकता वेस्ट बंगाल दा पांगथोकदौरिबा कुनमाथोई सुबा नेशनल योगा फिजिक चैंपियनशिप ता सरुक यानबा मणिपुर टीम सेम नबगिदमक ट्रायल सिलेक्शन नमा लाक्लिबा जनवरी कुनमरी की अयुक पुंग निपान ताबा मतमदा योगा फिजिक इंस्टीट्यूट एंड स्टडीज मणिपुर की ट्रेनिंग सेंटर उरिपोकता पांगथोकनी याउनिंगबा सिंगना ट्रायल असिदा सरुक याबा यागनी हाइना इंस्टीट्यूट असिना खंगलकली साइजांग प्लेग्राउंड दा सथरिबा ngankham pilatombi amadi ibemhal memorial lamlai amadi khundrakpam men open football tournament ki ngasi sanakiba ahanba match da FC Telona YDC thamna pokbibu panjil mapananida anisuba match da YDCL pungdongbamna YSMC bu panjil ani amada ahum suba match da SPYC saijang na VT Telobu panjil taramathoi amada amadi mari suba match da STT Sektana PYC Faizolbu Panjil Manga Anida Maithiba Piki All India Football Federation Sindhuna Madhya Pradesh ki Jabalpur da Sathariba Kunmathoi Suba Senior Women's National Football Championship ki ngasi sanaki ba ahanba semi final match da Manipur na Haryana bu Panjil Mari Anida Maithiba Piduna final sangkre Manipur ki Panjil Singh adu NG Balana match ki minute kuntra meter yankai mari amadi minute humpumathoi chatpada panjil ahum sanduna hat trick phangki o bembem na minute tara tare chatpada penalty da panjil ama onthokpa ngamki railway amadi orissa ga ani suba semi final match sanabada karakpa team aduga manipur ga lakliba january tara manga da final match sanaragani lakliba january tara tare tagi manipur mountaineering and trekking association gi kangla sports climbing walda Nipumari Suba Sports Climbing Training Camp Pangthok Lagani Nimitare ni Sathagadaba Residential Camp Asida English Singani Kungi Olympic Talent Hunt Program ga Mari Lenana Mahairoi Singh Advanced Training Pigani Yongning ba Singna January tara manga fawgi manungda association asidagi application lawba yagani hairi Jiribamda Sathariba Kunmanga Suba KC Malik Memorial Football Tournament ki ngasi sanakiba match da The Challenger Marcolen na Longrejang Football Club fu goal ani sunoda maithiba pikre hayeng quarter final league round gi ani suba match oina Chiru Sporting Club amasung Digar HSC ga sanagani shot good shot goal Bamon Kampuda Sathariba BK Trophy ki ngasi sanakiba ahanba match da Great BR Lilongna ETL Thongjubu wicket mapanda thoikre Great BR gi Rafiqna out oidana run chamasumna ani lawduna man of the match takre nungthil sanakiba match amada PYC Bamon Kampuna MCT Soibam Lekaibu wicket tareta maithiba pikre PYC ki Jekina wicket mari lawduna man of the match takre Lalambung Takhelamam Lekai Youth Development Organization na Sindhuna Organization asigi ground da sathariba ahanba 4-man open tournament king asi sanaki ba ahanba match da Yumbu LTY DO Team Ena Mami Solution bu Panjil amasino da maithiba piki ani suba match ki sanaki ba pre quarter final match da Highway Tire Zone na Memsa Tombi Club bu Panjil taruk ahum da amadi ahum suba sanaki ba pre quarter final match da Golden FC na Nongdren FC bu goal amasinoda amadi mari suba pre quarter final match ki sanaki bada 7 star na juvenile bu goal mari amada maiki ba piduna quarter final sangkre Faidinga Youth Development Committee na sinduna thama sathagadaba football coaching camp ngasidagi club asigi ground da hawkre camp asida angang yang khaimanga na saruk yari Hawdokpagi thauramda international player P Renedi Gauramangi K Samson Imphal West Adaksya Y Dasumati Khongampat Gram Panchayat ki Pradhan Y Muhindro H Napoleon su saruk yaki Hawzik ngasi nongmagi ayangasagi pau
ICAR Lampel Pataki Pangba Pauda, Quaidi Saba, degree Celsius, Kumatoi Desmik Manga, Quaidi Ingba, degree Celsius, Ahum Desmik Ama, Nuksitayaba, Ising Manil Gisang, Ayukta, Sada, Maipudaramari, Nutilda, Sada Yankai, Nong Takide. Minister Okram Ibo Binangasi Power Substation ani SDO Office ama hangdokre. Power Substation Indian Institute of Information Technology sanana basu ure uyung tamkre. Central Government na anauba crop insurance policy ama lakhokna ba sem sare haina MOS Union Minister of Agriculture and Farmer Welfare Mohan Bhai Kundaria na hangdokre. Amadi Chauka Thorangi Thabak Amadi Sana Kotnabada Ras Dita Wana Apabo Purakloi Haina Hangang Kendragi MLN Birena Fungokre. Ngasigi oina di ISTV ni Pizaba Pau Matang Astaloi Zare Midiang Tabira Pumnango Amukahna Kurumzari.